Lamdam asida thengnariba laan asina maram oiraga mamang chahida Ningol Chakouba amasung ngagi mela pangthokhidaba aduna maram oiraga handak Pangthokkadouriba ngagi Mela Asidadi meeyamna pamba ngagi size Khudingmak Marang Kaina Phanghanba Ngamlagani haina Fisheries Department ki Director H Balkrishna na phongdorakli. Directorate of Information and Public Relations DIPR na thadorakpa video message amada Director H Balkrishna na wafam asi phongdokladuna hai chahi asigi oina lakliba November 2 gi ayuk pung 9 dagi Department of Fisheries na sinduna hapta kangjebungda ngagi mela pangthoklagani. Mamangi chahida Ningol Chakouba amade ngagi mela pangthokhidaba asina lamdam asigi ngami singi sanmilon amade state apunbagi sanmilon da achouba safu ama mayoknaki. Mamang thaktagi chathaduna lakpagum chahi asidasu ngami singi marakta athoi ahen changdamnaba yaugani. Mamangi chahida ngagi mela asi pangthokhidabana maram oiraga chahi anirom yoklaklaba nga makhal kaya mela asida puthokkadauri. Masina yelho nga sing yauna nga makhal kaya meeyamna apamba size ta marang kaina Phanghanba ngamlagani. Nga sing asigi manungda meeyamna thoidok hendokna pamnariba pengbasu yauri. Chahi asigi oina ukabigi mamalsu kai hena hongthare. Ngagi mela asina chahi asigi Ningol Chakoubagi saktam hena pazathokhanbada chauna mateng panglagani haibagi thajaba lei. Nakalamaromda ngagi mela asida nga khakta natana nga leiba lakpasingda attraction piba ngamnaba agriculture amasung horticulture gi allied sector singna puthorakpa pothok kaya amasu mela asida marang kaina phanghangadouri. Masigi manungda lamdam asigi chingi district singdagi puthorakpa mahai marong kaya marang kaina phanghangani. Masigi mathakta lamdam asida leiriba tongan tongan relief camp singda leiriba singna puthorakpa handloom amasung handicraft ki pothok kaya amasu mela asida yongani. Polam sing ase meeyam na leiduna Pham nompham khangdana lanjenaraklaga relief camp ta leiriba singbo mateng pangbiyo. Diwali amasung Ningol Chakouba kumhaina lakpada lamdam asi mahosagi phibamda hanjinduna tangdu leitaba purakpo oirasanu haina so mangna makha tana meeyamda paujak pirakli. Handak chahigi Ningol Chakoubagi Department of Fisheries Government of Manipur na sinba ngagi mela hapta kangjebungda November ki tarik 2 da ayuki pung 8 makhai tabadagi hauragani. Nomagi oiba ngagi mela si haugi chahida irang na maram oirakanda khoi pangthokhidre maduna maram oirakanda nga yokchariba ngami singda achouba chaithek ma piri loinana state sigi economy da su achouba yamna heavy blow ma piri si kokna ba amadi akhoi ngami singsini yokchariba nga mayam si myamda marang kaina madi hongna phangana ba pandam dani sinjariba ngagi mela si chahi lisang sitna mathang sum sin dana lakpani na khoi hairiba nga mela asidasu ngami singsina athoi hin tanabagi magi crop se hena puthoknaba adum hodandana su lai adu handaki chahi su hairiba athoi hin tanabagi competition ama su dum yauri aduna handaki Manipuri yoi ba nga makhal khudingmak loina phangani